ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯊꯥꯗꯧ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯏꯪ 1974ꯒꯤ ꯑꯍꯥꯟꯕ ꯁꯦꯟꯁꯁꯇ ꯌꯥꯎꯔꯕ ꯃꯁꯥꯒꯤ ꯂꯣꯜ ꯑꯃꯁꯨꯡ ꯀꯜꯆꯔ ꯂꯩꯖꯕ ꯇ꯭ꯔꯥꯏꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯅ ꯊꯥꯗꯧꯁꯤꯡ ꯅꯝꯊꯅꯕ ꯍꯣꯠꯅꯩ ꯏꯪ 1978ꯗ ꯊꯥꯗꯧ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯍꯥꯏꯅ ꯂꯩꯔꯝꯕꯗꯨ ꯀꯨꯀꯤꯁꯤꯡꯅ ꯅꯝꯗꯨꯅ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯒ ꯊꯥꯗꯧ ꯕꯥꯏꯕꯜꯕꯨꯁꯨ ꯀꯨꯀꯤ ꯕꯥꯏꯕꯜ ꯑꯣꯟꯊꯣꯛꯈꯤ ꯍꯥꯏꯅ ꯕꯤꯖꯦꯄꯤꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯂꯝꯖꯊꯥꯡ ꯍꯥꯎꯀꯤꯞꯅ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗ ꯄꯤꯈꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯇꯣꯉꯥꯟꯕ ꯖꯥꯇꯤ ꯐꯨꯔꯨꯞ ꯀꯌꯥ ꯂꯩꯕ ꯃꯤꯅꯤ ꯏꯟꯗꯤꯌꯥ ꯑꯃꯒꯨꯝꯕꯅꯤ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯕ ꯃꯇꯨꯡ ꯏꯪ 1982ꯗ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁ ꯑꯁꯤ ꯈꯣꯡꯁꯥꯏ ꯅꯥꯒꯥ ꯑꯃꯁꯨꯡ ꯂꯨꯁꯩ ꯍꯥꯏꯕ ꯇ꯭ꯔꯥꯏꯕ ꯑꯍꯨꯝ ꯈꯛꯇꯃꯛ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯏꯪ 1983ꯒꯤ ꯃꯣꯗꯤꯐꯤꯀꯦꯁꯟ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯔꯤꯖꯅꯦꯜꯁ ꯔꯤꯀꯣꯒꯅꯥꯏꯖ ꯇ꯭ꯔꯥꯏꯕ 34 ꯂꯩꯔꯤꯕꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯗꯧꯁꯨ ꯌꯥꯎꯔꯦ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯑꯣꯏꯅ ꯃꯁꯥꯒꯤ ꯇꯣꯞ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟ ꯑꯃꯁꯨꯡ ꯂꯣꯟ ꯂꯩꯖꯕꯅ ꯃꯅꯤꯡꯇꯝꯅ ST ꯂꯤꯁꯇ ꯆꯜꯂꯛꯈꯤꯕꯅꯤ ꯊꯥꯗꯧ ꯐꯨꯔꯨꯞ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯎꯈ꯭ꯔꯨꯜ ꯖꯤꯔꯤꯕꯥꯝ ꯑꯃꯁꯨꯡ ꯆꯥꯟꯗꯦꯜꯗ ꯄꯥꯛ ꯁꯟꯅ ꯈꯨꯟꯗꯥꯕ ꯐꯨꯔꯨꯞ ꯑꯃꯅꯤ ꯏꯪ 2018ꯒꯤ ꯁꯦꯟꯁꯁ ꯃꯇꯨꯡ ꯍꯥꯟꯅ ꯊꯥꯗꯧꯒꯤ ꯃꯁꯤꯡ ꯑꯁꯤ 2,15,919ꯅꯤ ꯀꯨꯀꯤꯁꯤꯡꯅ ꯊꯥꯗꯧ ꯐꯨꯔꯨꯞ ꯑꯁꯤ ꯅꯝꯊꯔꯒ ꯊꯝꯅꯕ ꯍꯣꯠꯅꯕꯒꯤ ꯀꯜꯆꯔ ꯑꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯊꯥꯗꯧ ꯇ꯭ꯔꯥꯏꯕ ꯌꯥꯎꯗꯦ ꯏꯪ 1983ꯗ ꯍꯥꯟꯅ ꯊꯥꯗꯧ ꯁ꯭ꯇꯨꯗꯦꯟꯠ ꯍꯥꯏꯅ ꯂꯩꯔꯝꯈꯤꯕꯗꯨ ꯀꯨꯀꯤꯁꯤꯡꯅ ꯅꯝꯗꯨꯅ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯅ ꯑꯣꯟꯊꯣꯛꯈꯤ ꯑꯗꯨꯒ ꯏꯪ 1963ꯗꯅ ꯊꯥꯗꯧ ꯕꯥꯏꯕꯜ ꯍꯥꯏꯅ ꯂꯩꯔꯝꯈꯤꯕꯗꯨ ꯀꯨꯀꯤ ꯕꯥꯏꯕꯜ ꯍꯥꯏꯅ ꯑꯣꯟꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥꯗꯧ ꯍꯥꯏꯕꯁꯤ ꯀꯨꯀꯤꯁꯤꯡꯗꯒꯤ ꯇꯣꯉꯥꯜꯂꯤ ꯊꯥꯗꯧꯒꯤ ꯑꯣꯏꯅ ꯃꯁꯥꯒꯤ ꯅꯥꯠ ꯀꯜꯆꯔ ꯂꯣꯟ ꯑꯃꯁꯨꯡ ꯇ꯭ꯔꯦꯗꯤꯁꯟ ꯂꯩꯖꯕ ꯐꯨꯔꯨꯞ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯣꯊꯣꯔꯤꯇꯤꯅ ꯈꯨꯜꯒꯤ ꯆꯤꯞꯀꯤ ꯌꯨꯝꯗ ꯑꯦꯇꯦꯛ ꯆꯠꯊꯔꯝꯕꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯏꯕꯣꯡ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯄꯦꯅꯤꯌꯦꯜ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯆꯤꯞ ꯑꯣꯏꯔꯤꯕ ꯇꯤ ꯂꯪꯈꯣꯂꯦꯠ ꯍꯥꯎꯀꯤꯞꯀꯤ ꯌꯨꯝ ꯐꯊꯩ ꯏꯟꯗ ꯑꯣꯒꯁꯠ 15ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:45 ꯆꯠꯄꯗ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯦꯇꯦꯛ ꯆꯠꯊꯔꯝꯕ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯑꯃ ꯆꯪꯂꯛꯂꯒ ꯌꯨꯝꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯊꯨꯒꯥꯏꯔꯝꯕ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯗꯨꯅ ꯀꯤꯍꯜꯂꯝꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕꯒꯤ ꯊꯧꯑꯣꯡꯅꯤ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯃꯦ 8ꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯄꯦꯅꯤꯌꯦꯜ ꯚꯤꯂꯦꯖꯀꯤ ꯆꯤꯞꯀꯤ ꯃꯌꯨꯝꯗ ꯑꯦꯇꯦꯛ ꯆꯠꯊꯔꯝꯈ꯭ꯔꯦ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯤꯒꯨꯝꯕ ꯑꯦꯇꯦꯛ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯚꯤꯂꯦꯖ ꯆꯤꯞ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯇꯤ ꯃꯥꯏꯀꯦꯜ ꯂꯝꯖꯊꯥꯡ ꯍꯥꯎꯀꯤꯞ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯋꯥꯉꯥꯡꯂꯣꯏ ꯑꯣꯏꯔꯤꯕꯁꯤ ꯊꯥꯗꯧꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯃꯔꯝ ꯌꯥꯝꯅ ꯆꯥꯗꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯡ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯃꯇꯨꯡ ꯇꯥꯕꯗ ꯈꯨꯜ ꯑꯁꯤꯗ ꯆꯪꯂꯛꯇꯨꯅ ꯆꯤꯞꯀꯤ ꯃꯌꯨꯝ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯄꯦꯅꯤꯌꯦꯜ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯣꯏ ꯑꯃꯔꯣꯝꯗ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯌꯥꯅꯕ ꯄꯨꯔꯛꯇꯨꯅ ꯏ-ꯅꯥꯏ ꯇꯥꯕꯒꯤ ꯊꯧꯗꯣꯛ ꯍꯟꯊꯍꯟꯅꯕ ꯑꯃꯗꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯧ ꯍꯥꯏꯔꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯣꯏꯅ ꯇꯦꯡꯀꯔꯅ ꯊꯥꯎ ꯂꯤꯇꯔ ꯃꯁꯤꯡ ꯋꯥꯠꯅ ꯄꯨꯔꯛꯄꯗꯒꯤ ꯑꯣꯏꯜ ꯄꯝ ꯃꯄꯨꯅ ꯊꯥꯎ ꯊꯥꯟꯈꯤꯗ꯭ꯔꯦ ꯃꯔꯛꯇ ꯊꯥꯎ ꯃꯥꯡꯕꯒꯤ ꯋꯥꯍꯪ ꯊꯣꯛꯂꯛꯂꯤ ꯁꯤꯡꯃꯩꯔꯣꯡ ꯈꯣꯡꯅꯥꯡ ꯑꯅꯤ ꯀꯔꯛꯇ ꯂꯩꯕ ꯌꯨꯅꯥꯏꯇꯦꯗ ꯕ꯭ꯔꯗꯔꯁ ꯑꯣꯏꯜ ꯄꯝꯗ ꯂꯤꯇꯔ 9,000 ꯊꯥꯒꯗꯕ ꯇꯦꯡꯀꯔ ꯑꯃꯅ ꯂꯤꯇꯔ 1,500 ꯔꯣꯝ ꯋꯥꯠꯂꯝꯕꯗꯒꯤ ꯊꯥꯎ ꯊꯥꯟꯈꯤꯗ꯭ꯔꯦ ꯕ꯭ꯂꯦꯛꯇ ꯊꯥꯎ ꯌꯣꯜꯂꯤꯕ ꯑꯁꯤ ꯄꯝꯒ ꯃꯔꯤ ꯂꯩꯅꯗꯦ ꯃꯔꯛꯇ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯉꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯦꯇ꯭ꯔꯣꯂꯤꯌꯝꯁ ꯗꯤꯂꯔꯁ ꯐ꯭ꯔꯇꯔꯅꯤꯇꯤꯒꯤ ꯀꯟꯚꯦꯅꯔ RK ꯄ꯭ꯔꯀꯥꯁꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯤꯡꯃꯩꯔꯣꯡ ꯈꯣꯡꯅꯥꯡ ꯑꯅꯤ ꯀꯔꯛꯇ ꯂꯩꯕ ꯌꯨꯅꯥꯏꯇꯦꯗ ꯕ꯭ꯔꯗꯔꯁ ꯑꯣꯏꯜ ꯄꯝꯅ ꯉꯁꯤ ꯇꯦꯡꯀꯔ ꯑꯃꯅ ꯊꯥꯎ ꯊꯥꯒꯗꯕ ꯂꯤꯇꯔ ꯃꯁꯤꯡ ꯋꯥꯠꯅ ꯄꯨꯔꯛꯄꯗꯒꯤ ꯊꯥꯎ ꯊꯥꯟꯈꯤꯗꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯄ꯭ꯔꯀꯥꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯗꯦꯄꯣꯗꯒꯤ ꯊꯥꯎ ꯂꯤꯇꯔ 9,000 ꯂꯥꯛꯀꯗꯕ ꯂꯤꯇꯔ 1,500 ꯔꯣꯝ ꯋꯥꯠꯂꯛꯂꯤꯕ ꯑꯁꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯋꯥꯠꯂꯛꯂꯤꯕ ꯂꯤꯇꯔ ꯃꯁꯤꯡ ꯑꯁꯤ ꯕ꯭ꯂꯦꯛꯇ ꯄꯨꯊꯣꯔꯛꯂꯕꯁꯨ ꯄꯝꯁꯤꯡꯒ ꯃꯔꯤ ꯂꯩꯅꯗꯦ ꯋꯥꯠꯂꯛꯂꯤꯕ ꯂꯤꯇꯔ ꯃꯁꯤꯡ ꯑꯁꯤ ꯃꯥꯡꯈ꯭ꯔꯗꯕꯅꯤ ꯃꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯆꯞ ꯆꯥꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯤꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯑꯣꯏꯜ ꯄꯝ ꯍꯥꯏꯕꯁꯤꯗꯤ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕꯅꯤ ꯄꯤꯔꯛꯂꯤꯕ ꯊꯥꯎꯒꯤ ꯃꯁꯤꯡꯗꯒꯤ ꯄꯝꯁꯤꯡꯅ ꯍꯦꯟꯅ ꯌꯣꯟꯕ ꯌꯥꯕ ꯅꯠꯇꯦ ꯊꯥꯎꯒꯤ ꯃꯃꯜꯁꯨ ꯂꯩꯉꯥꯛꯅ ꯂꯦꯞꯂꯤꯕꯅꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠ 128 ꯑꯁꯤꯗ ꯊꯥꯎ ꯂꯤꯇꯔ ꯃꯁꯤꯡ ꯃꯥꯟꯅꯅ ꯄꯤꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯈꯔ ꯃꯈꯩ ꯀꯣꯛꯄ ꯉꯝꯒꯅꯤ ꯃꯁꯤ ꯅꯠꯇꯗꯅ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠ 90 ꯔꯣꯝꯗ ꯊꯥꯎ ꯄꯤꯕꯅ ꯃꯤꯌꯥꯝꯅ ꯀ꯭ꯌꯨ ꯂꯦꯞꯄ ꯅꯥꯏꯈꯤ ꯑꯃꯔꯣꯝꯗ ꯌꯨꯅꯥꯏꯇꯦꯗ ꯕ꯭ꯔꯗꯔꯁ ꯑꯣꯏꯜ ꯄꯝꯒꯤ ꯃꯦꯅꯦꯖꯔ ꯑꯣꯅꯤꯜ ꯀꯔꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯥꯎ ꯂꯤꯇꯔ 1,150 ꯋꯥꯠꯅ ꯂꯥꯛꯄꯗꯒꯤ ꯄꯝ ꯑꯁꯤꯗ ꯄꯦꯇ꯭ꯔꯣꯜ ꯊꯥꯍꯟꯈꯤꯗꯕꯅꯤ IOCꯗ ꯍꯥꯏꯗꯨꯅ ꯅꯧꯅ ꯄꯝ ꯑꯁꯤꯗ ꯊꯥꯎ ꯊꯥꯅꯅꯕ ꯍꯣꯠꯅꯒꯅꯤ
E lock amadi steel lock oriba compartment mathau karamna thau manglibano haibisisu achoubu ohang amanaki loinana oil tanker adugi driver songtham sankana phongdokibagi matungina registration number MN018418 oiba petroleum tanker singarang usekon takhok mapal leiba ebetombi oil pump da kiloliter nipan amadi paurabi da leiba lembisna oil pump da kiloliter mari thaki tungda United Brothers oil pump da thau thaba lakadabada gari yadabadi ngasi pung mari rom tabada thau thaba lakibane thau walibasigi maram pump anigi thau awatpa hapamba amadi tanker asi yugudagini masidana tana silsar su petroleum liter sani khadokhaijin tawduna diesel go onarakpi wofam su driver aduna media singda thamkhiena pausida makhatari atopa paw madana sayol amagi manungda lainga na lambi semdrabadi miyamna oina semgadori thangmaiban sinam laikaida CBO English School taba lambi si sayol amagi manungda semdrabadi lambi si gi akoibida tariba miyamna semlagani haina miyamna lainga ki pungning singsilakli matam kuina sangna hena yengbiraktrabadagi phibam soklaba lambi si gi matangna ngasi thangmaiban sinam laikai naikalong kabuikhul Guigailong ST CBO English School gi oja amadi mahairu amasum lambi asida leiba Hillside Hospital gi staff sing yauna fishery gate manakta leiba ima panthoibi laibungda phamkiba miphamna warep asilokibane mifham adura saruk yakiba thamaiban youth social reformation and development committee TYSRDC gi executive member and ibomsan hai ring road semgani haibagi namad lambi asi sahi ahum makhagi mamang nagi semduna lakti ring road semgani haina nathaiduna thambagi mathakta Keystone Construction Private Limited na lambi asi tawkhairaga isingi pipeline phumlambana lambi gi phibam hena soksinki lambi asida gari asauba masa thawudi lairadana khongna satpa phaw sauna khudong saraba mayuk na rakhi SD CBO School gi headmaster M Ravandro na phongdokibada nongju tha matam school asi tamna lakpa mahairoi sing lambi asida lambi kurung thiwa thokpagi thawdok kya lekhre lambi asida khongna satpadu laikhom lainang na satpa yadabata natana nongsu daba matamda upal na school asigi campus munung na sangsilaktuna mahairoi ana ayek ye holaiki lambi asida leiba Hillside Hospital gi staff L Bulbul na hospital asi tamna anaba pukhalakpada lambi asida kudong thiba nangbadagi lambi dagi hospital asi tamna anaba sing puduna pusinbagi thawdok kya laikhre haina penna phongdoki nakalamaromda Naikalong Youth Club ki President Johnson Golmaina lambi asigi akoibada leiba kabui rongmai phuruk ki khulsing asigi miyamna lambi asi phawduna satnaba honabada sauna kudong sadaba miyonari laingakna ring road semgani haiba lambi asi hanna yengdana thamba sida miyam khang ngamdre laingana lambi asi semdrabadi TYSRDC na lawrakpa khongthangda lambi asi gi nageta tariba rongmai kabui phuruk ki miyamna mapung phana sawatkani haina phongdoke hensu pausida suma khatarakli atopa pa omana lanjenaraba sing masagi maphamda hanjin hananaba laingana athuba matamda honau nongthongmam rupasandra Department na masagi mathau ningthina tawdabadagi civil society organization sing tholakibani waraba matam asida potchagi wangkhalagliba si mari leinaba sing na miyeng sangbiu lanjenariba sing masagi maphamda hanjin hananaba laingana athubada honabiu haina United People's Front UPF ki president nongthongmam rupasandra na phongdoraki wafam asi haujik lairiba current issue asida civil society na lawgadaba thawdang haiba wafam asida yumpham oiduna Manipur Press Club tang asi pangthokiba 13 suba UPF ki mapok kumon thoram saruk yaraduna makna phongdokibane thoram adura NIPCO gi president Oinam Premjit Mapi Council gi president KC Romeo Kada gi president Hizam Priyo Kumar AMPFA gi president Konthaujam Thoiba Maite amadi UPF ki advisor Lasangthem Jadumani yauna tuan miyoi kya saruk yakhi thauram maduga mari laina Rupasandra na paumishingda phongdokibada mamang sahi gi me ahumdagi hauduna state asida thoklibi irang asida lanjena duna relief camp na sangjafam lauduna leiriba miyamgi awabada UPF na saruk yari lanjena rabasingna masagi maphamda hanjana ba lengana athubada honabiu state asida haujik potchagi mamal ka hena wangkhalakliba si lenga amadi mari laina basingna athubada miyeng sangbiu akhi Mana makha taraduna department sing na masagi matham ningthina tawbadagi CSO sing thulakibane miyamna CSO sing leitrabasi yai haina toina hairiba si tawbigano civil society na khunai sida lawriba thawdang sawi
ꯂꯩꯉꯥꯛꯅ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯔꯝꯂꯒꯗꯤ CSOꯁꯤꯡ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯦꯞꯇꯦꯝꯕꯔ 10 ꯐꯥꯎꯕ ꯋꯥꯀꯠꯄꯤꯌꯨ ꯃꯤꯂꯜ ꯑꯏꯕ ꯑꯏꯕꯤ ꯈꯔꯒꯤ ꯂꯥꯏꯔꯤꯛ ꯈꯟꯒꯠꯂꯒ ꯃꯤꯂꯜꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯤꯗ ꯌꯥꯕꯤꯅꯤꯡꯗꯕꯁꯤꯡꯅ ꯁꯦꯞꯇꯦꯝꯕꯔ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯇꯩ ꯏꯔꯣꯜ ꯏꯌꯦꯛ ꯂꯣꯏꯅ ꯁꯤꯔꯣꯜ ꯑꯄꯨꯟꯕ ꯂꯨꯞ ꯃꯤꯂꯜ ꯀꯪꯂꯩꯄꯥꯛꯇ ꯋꯥꯀꯠꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯤꯂꯜꯒꯤ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯨꯞ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯃꯤꯇꯩ ꯃꯌꯦꯛ ꯈꯪꯍꯟꯅꯅꯕ ꯄꯥꯟꯗꯝꯗ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡ ꯌꯥꯎꯅ ꯑꯍꯥꯟꯕ, ꯑꯅꯤꯁꯨꯕ, ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯍꯥꯏꯅ ꯊꯣꯛꯇꯨꯅ ꯃꯤꯇꯩ ꯃꯌꯦꯛ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯊꯧꯔꯥꯡ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯏꯕ ꯑꯏꯕꯤ ꯈꯔꯒꯤ ꯈꯟꯒꯠꯂꯕ ꯂꯥꯏꯔꯤꯛꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯤꯗ ꯌꯥꯅꯤꯡꯗꯕ ꯌꯥꯎꯔꯕꯗꯤ ꯁꯦꯞꯇꯦꯝꯕꯔ 10 ꯐꯥꯎꯕꯗ ꯂꯨꯞ ꯑꯁꯤꯗ ꯋꯥꯀꯠꯄꯤꯔꯛꯎ ꯍꯥꯏꯔꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯈꯟꯒꯠꯂꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯇ ꯀꯪꯂꯩ ꯏꯌꯦꯛꯀꯤ ꯑꯏꯕ NG ꯀꯥꯡꯖꯤꯌꯥ, ꯃꯌꯦꯛ 19ꯒꯤ ꯋꯥꯉꯨꯔꯣꯜ ꯑꯏꯕ O ꯇꯝꯐꯥꯖꯥꯎ, ꯌꯨꯝꯕꯥꯂꯣꯟꯗ ꯏꯃꯣꯏꯅꯨ ꯑꯍꯣꯡꯕꯤꯒꯤ ꯋꯥꯔꯣꯜ ꯑꯏꯕ NG ꯀꯥꯡꯖꯤꯌꯥ, ꯏꯝꯐꯥꯜ ꯚꯣꯂꯨꯝ 1 ꯑꯏꯕ ꯃꯨꯇꯨ ꯋꯥꯇꯣꯝꯕꯤ, ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯇ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯋꯥꯉꯨꯔꯣꯜ ꯑꯏꯕ ꯂꯥꯏ ꯇꯝꯐꯥꯖꯥꯎ, ꯑꯩꯒꯤ ꯋꯥꯔꯦꯡ ꯑꯏꯕ ꯅꯥꯎꯔꯤꯌꯥ ꯐꯨꯂꯣ, ꯄꯥꯟꯊꯣꯏꯕꯤ ꯈꯨꯡꯒꯨꯜ ꯑꯏꯕ M ꯆꯟꯗ꯭ꯔ, ꯂꯠꯃꯤꯂꯣꯟ ꯑꯏꯕ S ꯕꯣꯔꯥꯝꯅꯤ, P ꯒꯣꯅꯤꯟꯗ꯭ꯔꯣ, ꯃꯔꯤꯁꯨꯕ ꯇꯥꯡꯀꯛꯇ ꯅꯥꯎꯊꯤꯡꯈꯣꯡ ꯐꯝꯕꯥꯜ ꯀꯥꯕ ꯑꯏꯕ O ꯕꯣꯒꯦꯁꯣꯔ, ꯅꯨꯃꯤꯠ ꯀꯥꯞꯄ ꯑꯏꯕ O ꯕꯣꯒꯦꯁꯣꯔ, ꯌꯨꯝꯁꯥꯔꯣꯜ ꯑꯏꯕ ꯏꯟꯗ꯭ꯔꯃꯅꯤ, ꯄꯩꯔꯩꯇꯣꯟ ꯈꯨꯟꯊꯣꯛꯄ ꯑꯏꯕ ꯃꯣꯏꯔꯥꯡꯊꯦꯝ ꯆꯟꯗ꯭ꯔ, ꯊꯧꯔꯝ ꯄꯔꯦꯡ ꯑꯁꯨꯕ ꯑꯏꯕ ꯊꯣꯀꯥꯟꯆꯟꯕ, ꯃꯥꯂꯦꯝ ꯂꯥꯏꯁꯦꯝꯂꯣꯟ ꯑꯏꯕ ꯆꯣꯡꯊꯥꯝꯆꯥ ꯉꯥꯟꯕ ꯖꯣꯏꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ꯫ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕ ꯑꯣꯏꯅ ꯎꯍꯟꯒꯨꯝꯁꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLA ꯀꯌꯥꯅ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯁꯤꯡꯒꯤ ꯂꯝꯕꯤ ꯊꯣꯡ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯍꯥꯏꯕꯗꯤ ꯃꯔꯅꯥꯏ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛ ꯑꯣꯏꯅ ꯎꯍꯟꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯗꯕ ꯑꯔꯥꯟꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅ MLA ꯑꯃꯒꯤ ꯀꯦꯟꯗ꯭ꯔꯗ ꯂꯝꯕꯤ ꯊꯣꯡ ꯁꯦꯝ ꯁꯥꯅꯕꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯅ ꯃꯇꯤꯛ ꯆꯥꯕ ꯁꯦꯟꯐꯝ ꯀꯥꯏꯊꯣꯛꯇꯨꯅ ꯕꯖꯦꯠꯇ ꯍꯥꯞꯂꯒ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯀꯥꯏꯊꯣꯛꯇꯨꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯁꯦꯝꯕ ꯁꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯅꯤ꯫ ꯑꯗꯨꯒ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕ ꯁꯥꯕꯒꯤ ꯊꯕꯛ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯄꯥꯏꯈꯠꯅꯕꯒꯤ ꯊꯕꯛ ꯑꯗꯨꯅ MLAꯒꯤ ꯃꯊꯧꯗꯥꯡꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯤꯁꯇꯔ MLA ꯀꯌꯥꯅ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯗ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕ ꯁꯥꯕꯒꯤ ꯊꯕꯛ ꯇꯧꯔꯛꯄꯗ MLAꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯤꯅꯤꯁꯇꯔ ꯑꯩꯅ ꯁꯦꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯇꯤꯟꯕ ꯊꯧꯔꯝ ꯀꯌా ꯄꯥꯡꯊꯣꯛꯄꯗ ꯃꯆꯤꯟ ꯄꯦꯟꯅ ꯋꯥ ꯉꯥꯡꯕꯒꯤ ꯊꯕꯛ ꯍꯦꯛ ꯇꯧꯕ ꯍꯥꯏꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯒ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯂꯤꯕꯗꯨ ꯃꯤꯅꯤꯁꯇꯔ MLAꯒꯤ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯁꯦꯟꯐꯝ ꯄꯨꯊꯣꯛꯂꯒ ꯁꯦꯝꯕꯅꯤ ꯍꯥꯏꯅ ꯍꯦꯛ ꯂꯧꯅꯕꯒꯨꯝ ꯇꯧꯏ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯀꯌꯥꯅ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕ ꯑꯃꯗꯤ ꯊꯃꯥꯏꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ PWDꯅ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕ ꯁꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯀꯦꯟꯗ꯭ꯔ 60ꯒꯤ ꯂꯝꯕꯤ ꯊꯣꯡ ꯁꯦꯝ ꯁꯥꯅꯕꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯅ ꯃꯊꯧ ꯇꯥꯕ ꯁꯦꯟꯐꯝ ꯀꯌꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒ ꯕꯖꯦꯠꯇ ꯍꯥꯞꯂꯒ ꯁꯦꯝꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯉꯥꯛꯅ ꯅꯤꯌꯝ ꯆꯨꯝꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯇꯧꯖꯔꯤꯕ ꯑꯁꯤꯕꯨ MLA ꯑꯃꯗꯤ ꯃꯤꯅꯤꯁꯇꯔ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯃꯔꯅꯥꯏ ꯁꯦꯜꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯁꯦꯝꯕ ꯑꯣꯏꯅ ꯎꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯨꯝꯗꯦ ꯍꯥꯏꯕꯁꯤ ꯈꯪꯕꯤꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯕ ꯑꯃꯔꯣꯝꯗ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯁꯨ MLA ꯑꯃꯗꯤ ꯃꯤꯅꯤꯁꯇꯔ ꯀꯌꯥꯅ ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯌꯥꯕꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯍꯥꯏꯕꯁꯤꯗꯤ ꯀꯠꯊꯣꯛꯄꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯁꯛ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯀꯩꯗꯧꯉꯩꯗ ꯃꯤꯅꯝꯕ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯗꯨꯅ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯃꯤꯅꯝꯕ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯗꯨꯅ ꯊꯕꯛ ꯇꯧꯕ ꯇꯥꯔꯕꯗꯤ ꯍꯌꯦꯡ ꯃꯤꯈꯜꯒꯤ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕꯤꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯝꯕꯥꯏꯟ ꯇꯤꯝꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯈ꯭ꯔꯦ꯫ ꯀꯝꯕꯥꯏꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯕꯒꯥꯏ, ꯅꯥꯇꯦꯛꯈꯣꯡ, ꯈꯨꯜꯄꯥꯇꯤ ꯒ꯭ꯔꯥꯎꯟ ꯃꯅꯥꯛꯇ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯅꯣꯡꯃꯩ ꯒ꯭ꯔꯦꯅꯦꯗ ꯌꯥꯎꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6:30 ꯇꯥꯕꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ SPTH ꯕꯤꯀ꯭ꯔꯝꯖꯤꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ CDO ꯀꯛꯆꯤꯡ ꯌꯨꯅꯤꯠꯀꯤ OC ꯁꯨꯕꯦꯗꯥꯔ S ꯕꯤꯔꯂꯥꯅ ꯂꯨꯆꯤꯡꯗꯨꯅ CDO ꯀꯛꯆꯤꯡ ꯍꯤꯌꯥꯡꯂꯝ ꯄꯨꯂꯤꯁ 39 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ 5/9 GR ꯑꯦꯀꯣꯏ
126 battalion ki apun batim amana wabagai natekhong khulpali ground manak thibu hum ki thabak sataki thibu hum ba du da magazine ani ga loinana stand MK bihi rifles ani 12 bore single barrel rifle ani magazine ga konana 9mm pistol ani high explosive cartridge taragani pan SLR amadi AK rifles ki kapthokraba marukhara BP jacket ki base ahum fokat pangam khari kulai fokat pasi ga mari lena hianglam police station case ma register tawkhre haidin su paus da makhatari amaromdana humdrag taruk suba naga martyrs day thoram pangthokre mau gate ki monolith site ngarang humdrag taruk suba naga martyrs day gi thoram pangthoktuna naga singi apun magi pangal sagana ba puna wasak nominakre Hauраmadura Naga Hoho United Naga Council, Naga Students Federation, Naga Mothers Association, Naga Women's Union, All Naga Students Association, Manipur, Naga People's Movement for Human Rights, South, TNMA People's Organization, Naga People's Organization, Senapati District Students Association, Senapati District Women's Association, Mau Council, Mau National Workers, Mau Students Union, Mau Naga Women's Welfare Association, Kalinamai Village Authority amasung Punanamai Village Authority ki mute sing saruyaki Miamda mau geta leiba monolith site hekalekat tamna matung mapung oiba thauram Punanamai community hall pangtuki Thauramadra mau council ki president and Athiko na mahaki warol piraduna kumza English nga magsama pangani fugani pan ki August kunga tere thoki naga ki puwari ga sagona ba thaudo du ki matang na ningsing ba loingna matamadura British lenga na naibi ki mayokta maulu singba singna thawai na pontha pi khiba sing na hona ningsing ki thauramadura saruk ya ki United Naga Council UNC ki president NG Lorhona ngasidagi sai humdra ga taruk ki mamang na masagi furu kanglu ki dama martyrs ahum na thawai na pontha pi khiba dubu na hona na ningsing ki Makogi mathauna amadi political vision aduna ngasisu madugi khongthang naga miyam gi thamoida yeiduna leidaki naga hoho gi president solunthang hamsona ngasi numit asida lakpada amat oi apunbagi pangal sagatmina bu wapan thamki loinana naga mother association gi president ipai pugi kathokgi thauna dugi khudung induna ngasi gi mirol na sasiaki miyam na minute amatumina leptuna leikidra bathobusing gi mapamda ikai kumna bu utpaga loinana Guru Rubam Masangba Badamashrin Lebak Ning Isai Miamda Kudol Tamki Atop Pawmana Ithai Dam the Leba NSPC office the Thomsingre Mapunsi Lura Lokta Hydropower Corporation Ithai the Sariva Dam decommission to Ithai Beres get Mangama Punkungamari Hangduna Tamuhaina Mapamadugi Miamna Ithai Dam the Leba National Hydroelectric Power Corporation NSPC office the Thomsingre People's Committee on Restoration of Lautak and its associate wetland Manipur na sangsilakiba khongthang aduga mari lenana committee SC advisor angom tikena phongtokibada ithai beres na maram oiraga laupadi rising kya ising thomjingkhre sai khudingi mahi marong kya ama ata thokunduna laklibasi yenglaga dam asi lengangna decommission tobikro hauji ising isak thulak lingai da dam gi get manga ma akaknaba matam thamdana September tha phawa hangdopio sai nifuga mathoi gi crop compassion dam asima maram oiraga soklaba lawmi singda pigadabani haina angom tikena makhatana phongdoki ngasi gi khongjang adura sai nifu helaba lauktak project ithai beres decommission tawi lawmi singi sai nifuga mathoi gi crop compassion piu Ithai Beres get mangamak September tha phawbud hangdu uhaiba kholaw kya su khongjang loisingna lakhi atopa pawmana National Sport Day ga mari lainana aksuna sanabigi loisangda wapum kya thamnakli Sanakhona ba haibisina malemna santi purakwa thaksi kaksi ngakpa na singda masama ufana nisagi paktagi lapthokhana na ba asoba pambaya moiri August kunga mapana laiba asigi sanabagi numitna lakpasida iramda Manipur bu malemna saktakpada asoba thaudang lauriba tuan ba discipline sanari sanaroi singamadi mari lainaba miyai kudimakta all kha kangla students union gi assistant general secretary and Mahos Kumanu Kuyek Pidun Thadora Pastirolamana Yep Mangol Pirakpagaloina Sana Konabagi Loishang tuan bu wapum kya phongdorakli Sirolosina Makatara Dunahai, Matam Amadadi Manipur si India gi sport ki powerhouse ni Haizaram Basunga Sidi, Sanabadagi Mamiyam Samakle,
ꯃꯤꯌꯥꯝ ꯇꯤꯟꯕ ꯑꯆꯧ ꯑꯆꯧꯕ ꯃꯐꯝꯁꯤꯡꯗ ꯂꯩꯉꯥꯛꯂꯣꯏ ꯑꯃꯗꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏ ꯄꯨꯔꯛꯄꯅꯤ ꯏꯔꯝꯗꯝ ꯑꯁꯤ ꯁ꯭ꯄꯣꯔꯠꯀꯤ ꯄꯥꯋꯔ ꯍꯥꯎꯁꯅ ꯂꯧꯔꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯂꯤꯕ꯭ꯔꯥ ꯉꯝꯗ꯭ꯔꯒꯅ ꯀꯔꯤꯗꯒꯤ ꯉꯝꯂꯛꯇ꯭ꯔꯤꯕꯅꯣ ꯃꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯄ꯭ꯔꯖꯥꯁꯤꯡ ꯁ꯭ꯄꯣꯔꯠ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯂꯣꯏꯁꯪ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯗꯣꯛꯃꯤꯟꯅꯗꯨꯅ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇꯒꯤ ꯏꯔꯥꯛꯅꯒꯗꯧꯔꯕ ꯅꯍꯥꯁꯤꯡꯕꯨ ꯀꯟꯅꯅꯕꯒꯤ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯦ ꯏꯔꯝꯗꯝ ꯑꯁꯤꯗ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯍꯦꯟꯅ ꯃꯥꯡꯖꯤꯜ ꯊꯥꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯥꯟꯅꯕꯒꯤ ꯂꯣꯏꯁꯪ ꯑꯁꯤ ꯏꯪ 1940ꯗ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯈꯥꯏꯗꯣꯛꯇꯨꯅ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯍꯥꯏꯅ ꯂꯤꯡꯈꯠꯈꯤꯕꯅꯤ ꯍꯧꯖꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯦꯛ ꯂꯤꯡꯈꯠꯈꯤꯕꯗꯒꯤ ꯀꯔꯤ ꯀꯔꯝꯕ ꯑꯦꯆꯤꯞꯃꯦꯟꯠ ꯀꯌꯥꯝ ꯄꯨꯔꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯃꯤꯟꯅꯕꯒꯤ ꯇꯉꯥꯏ ꯐꯔꯛꯇ꯭ꯔꯦ ꯀꯔꯝꯕ ꯁꯥꯟꯅꯕ ꯃꯈꯜꯁꯤꯡꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯁꯤꯟꯇꯥꯛꯄ ꯀꯌꯥꯝ ꯂꯩꯔꯤꯕꯒꯦ ꯃꯈꯣꯏ ꯐꯖꯅ ꯃꯊꯧ ꯇꯧꯔꯤꯕ꯭ꯔꯥ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯁ꯭ꯇꯥꯐ ꯀꯌꯥꯝ ꯂꯣꯏꯁꯪ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯒꯦ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ 13 ꯑꯁꯤꯗ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝꯁꯤꯡ ꯐꯖꯅ ꯆꯂꯥꯏꯔꯤꯕ꯭ꯔꯥ ꯃꯊꯧ ꯐꯖꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯔꯛꯂꯤ ꯇꯦꯟꯊꯪꯅ ꯃꯌꯥꯝꯅ ꯁꯨꯝꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ